ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯉꯔꯥꯡꯁꯨ ꯇꯧꯏ, ꯉꯁꯤ ꯅꯨꯡꯊꯤꯜꯁꯨ ꯀꯨꯀꯤ ꯏꯟꯄꯤꯁ ꯁꯥꯏꯀꯜꯗ ꯁꯤꯑꯥꯔꯄꯤꯑꯦꯐ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯀꯨꯀꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁ ꯑꯃꯗꯤ ꯚꯤꯂꯦꯖ ꯚꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯎꯅ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯐꯥꯏꯂꯦꯡꯃꯣꯜꯒꯤ ꯚꯤꯂꯦꯖ 23ꯗ ꯃꯦ 2023ꯗꯒꯤ ꯂꯥꯟ ꯆꯦꯟꯈꯤꯕ ꯀꯨꯀꯤ ꯚꯤꯂꯦꯖꯔꯁꯤꯡ ꯍꯟꯖꯤꯟꯅꯅꯕ 18 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯆꯠꯄ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯌꯥꯎꯒꯗꯧꯔꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯑꯦꯇꯦꯟꯁꯟ ꯗꯥꯏꯚꯔꯠ ꯇꯧꯅꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯕꯗꯤ 18 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯃꯥꯁ ꯄꯤꯁ ꯔꯦꯂꯤ ꯑꯃꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯁꯤꯜꯂꯤ꯫ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯃꯇꯨꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯁꯤꯜꯂꯛꯄ ꯔꯦꯂꯤ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯒꯗꯧꯔꯤ꯫ ꯄꯥꯎ ꯂꯤꯛ ꯑꯣꯏꯈꯤꯕꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯔꯤꯑꯦꯛꯁꯟ ꯇꯧꯔꯛꯇꯅꯕ ꯄ꯭ꯂꯥꯟꯅꯤ꯫ ꯉꯁꯤꯒꯤ ꯁꯤꯑꯥꯔꯄꯤꯑꯦꯐ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯀꯨꯀꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠ ꯑꯥꯔꯝ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯨꯟꯇꯤꯌꯔꯁ ꯌꯥꯎꯅ ꯀꯨꯀꯤ ꯏꯟꯄꯤꯁ ꯁꯥꯏꯀꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯌꯥꯏꯉꯪꯄꯣꯛꯄꯤ, ꯊꯧꯕꯥꯜ ꯎꯈ꯭ꯔꯨꯜ ꯁꯥꯏꯠ, ꯁꯥꯏꯀꯜ, ꯈꯥꯃꯦꯟꯂꯣꯛ, ꯒꯪꯄꯤꯖꯥꯡ, ꯋꯥꯀꯟ ꯑꯦꯔꯤꯌꯥ, ꯀꯥꯡꯄꯣꯛꯄꯤ, ꯊꯤꯡꯁꯥꯠ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯁꯥꯏꯠ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟ ꯑꯁꯤꯗ ꯀꯨꯀꯤ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯒꯥꯔꯗ ꯇꯧꯕ ꯌꯥꯅꯈ꯭ꯔꯦ꯫ ꯑꯇꯩ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗꯤ ꯃꯦꯟ ꯔꯣꯗ ꯃꯄꯥꯟꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯪꯀꯔꯁꯤꯡ ꯂꯧꯊꯣꯛꯄ ꯌꯥꯅꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯅꯨꯡꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯪꯀꯔ ꯈꯤꯜꯂꯒ ꯊꯝꯕ ꯑꯁꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯕꯒꯤꯅꯤ꯫ ꯆꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ꯫ ꯀꯨꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯥꯔꯝ ꯔꯤꯀꯣꯚꯔꯤ ꯑꯃꯗꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯌꯥꯝꯅ ꯀꯟꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯃꯩꯇꯩ ꯇꯥꯕ ꯚꯦꯂꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯅꯤ꯫ ꯆꯤꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯤꯇꯤꯡ ꯑꯗꯨꯗ ꯄꯥꯎꯗꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯏꯗꯨ ꯅꯤꯡꯊꯧꯅ ꯏꯔꯛꯄ ꯁ꯭ꯇꯦꯇꯁꯁꯤꯡꯒꯤ ꯋꯥꯐꯝ ꯃꯤꯇꯤꯡ ꯑꯗꯨꯗ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯚꯤꯂꯦꯖꯔꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯥꯎ ꯂꯤꯛ ꯑꯣꯏꯗꯅꯕ ꯚꯤꯗꯤꯑꯣ, ꯐꯣꯇꯣ ꯊꯥꯒꯠꯇꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯗꯨ ꯅꯤꯡꯊꯧ ꯁ꯭ꯇꯦꯇꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯏꯟꯄꯤꯁ ꯁꯥꯏꯀꯜꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯕꯦꯔꯤꯌꯔ 3 ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤ ꯏꯟꯄꯤꯁ ꯁꯥꯏꯀꯜ ꯑꯣꯐꯤꯁ ꯕꯦꯔꯤꯌꯔ ꯑꯅꯧꯕ ꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯅꯨꯃꯤꯠ 15 ꯃꯨꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟꯗ ꯏꯖꯨꯀꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯆꯥꯌꯥꯏꯔꯣꯡꯕ ꯊꯣꯛꯆꯣꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯈꯛ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯂꯩꯁ꯭ꯔꯝ ꯃꯥꯂꯦꯝꯉꯥꯟꯕ ꯃꯤꯍꯥꯠ UNLF-ꯀ ꯃꯔꯤ ꯂꯩꯅꯗꯦ, ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯥꯔꯇꯤꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ 10 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2025ꯇ ꯃꯣꯏꯔꯥꯡꯀꯝꯄꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯂꯩꯁ꯭ꯔꯝ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯑꯗꯨ UNLF-ꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯗꯣꯛꯄ ꯉꯝꯂꯦ, ꯃꯈꯣꯏꯕꯨ ꯄꯥꯔꯇꯤꯅ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNLF-ꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯛꯄ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕ ꯃꯦꯟ ꯀꯜꯄ꯭ꯔꯤꯠꯇꯤ ꯍꯨꯏꯅꯤꯡꯁꯨꯕꯝ ꯌꯨꯝꯂꯤꯡꯕ ꯑꯦꯂꯥꯏꯁ ꯄꯣꯏꯔꯩꯉꯥꯟꯕ, ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 2298/35 ꯂꯝꯕꯣꯏꯈꯨꯜ, ꯏꯝꯐꯥꯜ ꯏꯁ꯭ꯠꯅꯤ꯫ ꯄꯣꯏꯔꯩꯉꯥꯟꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ 2009ꯒꯤ ꯖꯨꯂꯥꯏ ꯊꯥꯗ MPAꯒꯤ 35 ꯕꯦꯆꯀꯤ BMT ꯐꯪꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯄꯣꯏꯔꯩꯉꯥꯟꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ 2009ꯒꯤ ꯖꯨꯂꯥꯏ ꯊꯥꯗ MPAꯒꯤ 35 ꯕꯦꯆꯀꯤ BMT ꯐꯪꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ MPAꯒꯤ BMT ꯐꯪꯂꯒꯁꯨ MPA ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯄꯥꯔꯇꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯦ 3, 2023ꯗꯒꯤ ꯂꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯇꯤꯗ ꯌꯥꯎꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯥꯟ ꯌꯥꯎꯖꯒꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯄꯨ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝ ꯑꯣꯏꯅ ꯊꯥ ꯈꯔ ꯊꯕꯛ ꯇꯧꯍꯟꯈꯤ꯫ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯣꯟꯅ ꯑꯇꯣꯞꯄ ꯂꯨꯞ ꯑꯃꯒ ꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯀꯧꯈꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯇꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯗꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯇꯨꯡ H. ꯄꯣꯏꯔꯩꯉꯥꯟꯕ, ꯃꯦꯟ ꯀꯜꯄ꯭ꯔꯤꯠ, 3 ꯅꯕꯦꯝꯕꯔ 2024ꯗ ꯃꯌꯨꯝꯗ ꯆꯠꯅꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯂꯤꯞ ꯄꯤꯈꯤ꯫ ꯂꯤꯞꯀꯤ ꯃꯇꯝ ꯂꯣꯏꯔꯕ ꯐꯥꯎꯕ ꯀꯦꯝꯞꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯄꯨ ꯀꯧꯈꯠꯄ ꯆꯠꯄꯗ ꯃꯍꯥꯛ ꯃꯤꯔꯣꯠ ꯑꯃꯗꯤ ꯃꯤꯆꯦꯟ ꯑꯃ ꯑꯣꯏꯅ ꯂꯣꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯄꯥꯔꯇꯤꯅ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯔꯣꯠ ꯑꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯟꯃꯤ ꯁꯪꯂꯨꯞꯅ ꯗꯤꯖꯥꯁꯇꯔ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯟꯃꯤ ꯁꯪꯂꯨꯞ MPAꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯅ L. ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯄꯨꯟꯁꯤꯕꯨ ꯄꯤꯈꯝꯅꯍꯟꯈꯤꯕ ꯑꯁꯤ UNLF-ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯄꯥꯔꯇꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯥꯔꯇꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ UNLF-ꯀꯤ ꯃꯦꯝꯕꯔꯅꯤ ꯍꯥꯏꯅ ꯊꯧꯗꯣꯛ 2ꯗ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨ UNLF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯟꯃꯤ ꯁꯪꯂꯨꯞ MPAꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ
पुलिसना फारे हाइरिबा मियोय अदुदि 8 फेब्रुआरी 2025 ता अहानबदा चंद्रनिधि विलेज मनाकी नारायण कोंजिलदगी खोइसनाम रोनाल्डो सेंग अमसुंग अनिसुबदा सोराम ngauba एलाई सनातोंबा मिटै चही कुंट्रा अमदि 14 फेब्रुआरी 2025 ता हुमसुबदा ओक्रम बॉय मिटै सही कुंट्रा गतरे नुंगोय अवांग लेकाई इम्फाल ईस्ट असिने मखोय अहुम असि UNLF की मेंबर नते कनागुंबा इरैसा सिंगना मारनाय खुदोंग चाबा खरा लौनबा पार्टी की मिंग सिजनदुना थबक तौबिगनो पार्टी ना हाइजरिबो फम असिगी वांगमदा थबक तरुकलबदि तौरकलिबा मियोय अदु पार्टी ना लेबाक मियांगीदमक येंगदुना चैराक पीगनी हाइबा वाफम सिंग सेरोल असिदा फोंदोकलि मखा सथरकपदा क्वाकैथल 360 हाइरिबा पेज असिगी पोस्ट अमा निखल खोच्चरगा थमजगे अमित शाह की मचानुपा जाय सहानी सक्ताक सभा सखंगदबा मियोय अमना स्पीकर सैत्य बट्टादा CM ओइरकनबा लुपा करोड़ मरी डोनेशन तौनबा टेलीफोन दा खंगलकले हाइदुना पुलिस ता वकत खरे हाइरि मणिपुर इरांग लोइसिनबगी महुत्ता BJP ना पॉलिटिकल गेम चथदुना लैरे हाइबा MP बिमोल अकोइचम की वफम फोंदोकलि मखा सथरकपदा AT की लुचिंग पुरेल कोरोंगान बखमन की पेज तगी पोस्ट अमा खक्तंग लखोच्चरगा थमजगे लैरिबा तंपाक सिदगी लांथोक्त्रसु यारे खनबा याम लैरिने तौरिसि अदुबु AT की ओइनदि थवाई थारसु इपा इपुना थमलंबा ngamkhaidi kaidana thengna khini haiba wafam phongdogli makha satharakpada national highway 2 da potchai puduna lakpa gari imphal da thuklare hairi national highway 2 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari chahum kunthra ga taret hairiba lambi asida apanba yaudana pusilakre makatana potchai pusilakpada khudongthi ba thoktana bagi damak chingningai oiba mafam singda security force na kan ba section tharang lokhatki manipur district punna makta pamdaba thodok thoktana bagi damak singa masung tamda punna checkpoint chamaga tara hangduna achat ong sing sek tawbagi thabak sathakre haina manipur police control room na thadorokpa chirolamana khangalakli makha satharakpada aroi boina nungthil gi pawse gi chephongama oiriba pawzel dagi lokhotcharaga thamjage majority oiriba BJP na athubada lengak semu suspended animation leiriba asi ngaiduna leibagi mahutta majority oiba BJP gi MLA singna amata oina chungsin minaduna atuba matamda lengak ama semduna lamdam asida tangdu leitaba hanjanaba hona biyo haina challengers youth of contract pom Asian phongdorokli ngase imphal gi major khulda leiba manipur press club ki thangjing hall da pangthokiba pawgi mifam amada lup asigi president James Raisang themna phongdokhibada thokliba chahi ani phajilaklaba irang asigi marakta khudongchaba lauduna chief minister sindongnaba honaba asi tawbiganu haiduna lauduna lakli adumakpu tabigadaba singna tabidana manipur da chayanaba tangdu leitadana leiringai charak asida president rule thamjilakre amadi president rule lakba asina manipur gi saktam ngakliba amadi khul ngakliba singda khudongsa daba kaya lakle maram asina manipur gi lengak mapu oiriba MLA singna manipur miyam gi yai phanaba khanbi duna athuba matamda lengak ama sembi duna president rule asi handoknaba sinbiyu loinana matam sangna satharakliba irang asigi woroisin ama puraknaba athuba da honabiyu haike mahangna hai thokliba irang asigi horakpam asi war on drugs illegal immigrant sing khandoknaba thabak pakhatluba reserve forest ta lam khopsin basing takthokluba border fencing tawruba amadi FMR lokthokpana maru oiba maram amani haibasi miyamna su hena khangnarabani haiba wafam asi thamjaraga ngasigidi matang saida loisinjare